सेंटर की अयाब याउद्रगदी दिल्ली की अयाब याउद्रगदी हाइदुना लेथोकपा अदुगा ngasi gi leiriba sarkar asina aikoi state ta thoksaba problems sing asidi aikoi state government na solve togadabani haibagi achet pa adung laba bol loiba decision ma lobi gadabani amutang shanti purna ba honarasi haiba taragadi ngasi gi government asina prajada yengliba tongan ba mien sing ase na thairaga thammakanda ngasi praja miyam siga apunbagi dialogue tonanabagi adung laba mapha makak sindi waidana ayang suggestion ma kak bijari ngasi mok manipur miyam asigi tangdu laika daba aduga mihat mipun amade ngasi manipur da miyam asi shanti phangdadana kamau naraga ngasi di adung laba manipur sida laiba phiba masida manipur government amade manipur gi laiba council of ministers mayamda karigumba appeal ma khatung tok janingi madudi ngasi mak oiriba phiba masai manipur gi chief minister na lead tawira kanda ngasi council of minister na ayaba pibi bataragadi ngasi manipur gi tholiba thodo wathok mayam ase suksoi choidana nimitare ni gi manungda solution ma purakpa ngamgani habi thajabasi ngasi manipur government da ayagna haijaningi maroi wafam di karino haiba kanda ngasi council of minister aduga maroi na chief minister na lead tawra kanda ngasi praja miyam ga punna public dialogue ama tawnana bagi tamakta chief minister gi banglodo iba yai natragana government sinbi ba suitable place amada ngasi manipur gi CSOs mayam ge luchingba sing kobiu aduga maruaina ngasi manipur gi intellectual sing scholars sing kobiu aduga manipur sibu kaiba yaroi aduga manipur gi saktam ngasi pawda thugaiba yaroi manipur gi geographical area sopa yaroi haibuna singba adugum lawa pandam amada aikona thammakanda ngasi manipur gi issue sing ase nenana bagi tanja ama khap chief minister na lead tobira kanda council of minister mostly government na machi athu matam sinbi haibasi haijaninge aduga hairiba wafam asi mapungana thamjari bagi marandi kari no haiba kanda ngasi asi prajana kari khali bage prajana kari damukta khoirang khoisau nari bano prajana pendri basik kari no haibase government na directly praja miyam da wafam sing ase phongdopagi mahutta prajana khali bo wakhangna ama aduga ngasi government na khali bo wakhangna ama wakhalani si chan chana da bagi pot ama lakpani na ngasi di manipur da mihat mipun oiro sibana bo oiro aduga tongan ba ngasi praja miyam sigi khoisau na bachini student nem takiroi marangaduna hariba asinglo praja miyam gi ngasi pen da bagi kholau mayam aduga pen da bagi hoji oiriba koi gi thawong mayam ase masi muthatchi aduga masi mayam se ai koi amutang shanti purna ba honarasi haiba taragadi ngasi gi government asina praja da yengliba tongan ba mien sing ase na thairaga thammakanda ngasi praja miyam siga apunbagi dialogue tonanabagi adung laba mapha makak sindi waidana ayang suggestion ma kak bijari ado haiba aikoi mayam punbagi wafam asidi aikoina kamdona pungadagi haiba kanda ngasi mak manipur gi lairiba oiriba phiba masida ngasi praja sing ase khochau na bane helaptuna ngasi di mahaki macha sikiba mahaki adung loba machin nau sikiba mahaki adung loba ngasai gi sokpa yadaba praja miyam sigi property kaya mangan kiba tagan kiba mayam asina sahi ahum pharak labasi phawda praja miyam gi khochau na badi hannana bagi mohong de sulai leite maramaduna khochau na ba praja sing asina ngasi di tofam khangdabadagi tongan ba agitation aduga protest aduga tongan ba makal gi adugum laba ngasai gi agitation kaya ama tawrakpasida ngasi praja ga sarkar ga mungnabagi wafam kaya ama la kanda aduga ngasi sarkar sinasu center gi ayaba yaudragadi delhi gi ayaba yaudragadi haiduna leithokpa aduga ngasi gi leiriba sarkar asina aikoi state ta thoksaba problems sing asidi aikoi state government na solve togadabani haibagi achet pa adung laba bol loiba decision ma lobi gadabani madugi decision do lawdaduna ngasi center gi oiba wa ta duna wa ngai duna leiba taragadi aikoi manipur gi thokliba thodo wathok mayam asidi aikoi adugum laba delhi gi adugum laba high command gi kangbuna manipur gi issue sing ase solve to ngamgadaba nate maramudana solve to minase haiba taragadi aikoi suksoi choidana aikoi praja miyam gi oiba adugum laba public dialogue tonana bagi damakta aikoi manipur gi CM na lead tobira kanda council of ministers mayam yauna aikoi praja ga punna khanamina duna aikoi adum platform ka sangat minasi madugi matam du khakta da suksoi choidana solve to bangani haiba wafam asini aduna haiba public dialogue se phamlo matung dadi suksoi choidana manipur da tholiba problem ase numit tareni gi manungda aikoi solve toduna manipur se shanti purakpa ngamgani haiba wafam ase ngasi gi government asida appeal tawjari